ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯣꯂꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯁꯅꯥꯇꯣꯟ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯔꯣꯏꯕ ꯑꯣꯔꯗꯔ ꯑꯃꯒꯤꯗꯃꯛ ꯒꯥꯔꯤꯗ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯟꯅ ꯇꯨꯝꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯉꯥꯏꯅ ꯉꯥꯏꯍꯥꯛ ꯃꯃꯤꯠꯇꯨ ꯎꯏꯊꯒꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯕꯨꯀꯤꯡ ꯑꯃꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯁꯅꯥꯇꯣꯟ ꯃꯃꯤꯠ ꯁꯤꯡꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯏꯁꯤꯡ ꯑꯏꯪꯕꯅ ꯃꯃꯥꯏꯗ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯃꯃꯥꯏ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯔꯗꯔ ꯇꯧꯔꯛꯂꯤꯕ ꯄꯤꯛꯑꯞ ꯂꯣꯀꯦꯁꯟ ꯑꯗꯨ ꯇꯝꯅ ꯃꯍꯥꯛꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯄꯤꯛꯑꯞ ꯂꯣꯀꯦꯁꯟ ꯑꯗꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 1.5 ꯂꯥꯞꯄ ꯃꯐꯝ ꯑꯃꯗꯅꯤ꯫ ꯒꯨꯒꯜ ꯃꯦꯞ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯒꯨꯒꯜ ꯃꯦꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯗꯨꯅ ꯃꯍꯥꯛꯅ ꯊꯧꯔꯝꯂꯤꯕ ꯃꯥꯏꯀꯩꯗꯨꯗꯒꯤ ꯑꯣꯏ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯒꯥꯔꯤꯗꯨ ꯃꯥꯏ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯍꯦꯛ ꯂꯩꯁꯤꯟꯕꯒ ꯁꯅꯥꯇꯣꯟꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯁꯨꯛꯄ ꯂꯝꯕꯤ ꯑꯃ ꯎꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨ ꯌꯥꯝꯅꯁꯨ ꯃꯝꯂꯝꯃꯤ ꯑꯃꯗꯤ ꯀꯣꯏꯂꯥꯁꯁꯨ ꯊꯥꯔꯝꯗꯦ꯫ ꯇ꯭ꯔꯤꯞ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒꯤ ꯁꯅꯥꯇꯣꯟꯒꯤ ꯑꯔꯣꯏꯕ ꯇ꯭ꯔꯤꯞ ꯑꯣꯏꯕꯅ ꯕꯨꯀꯤꯡ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯗ꯭ꯔꯣꯞ ꯂꯣꯀꯦꯁꯟ ꯐꯥꯎꯕ ꯊꯤꯜꯂꯝꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯒꯅꯤ ꯈꯜꯂꯝꯕꯅ ꯂꯝꯕꯤꯗꯨꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯗꯨꯗ ꯁꯅꯥꯇꯣꯟ ꯊꯣꯏꯅ ꯈꯟꯖꯤꯟꯕ ꯇꯧꯔꯨꯗꯅ ꯑꯁꯨꯝ ꯊꯧꯔꯛꯂꯝꯃꯤ꯫ ꯕꯨꯀꯤꯡ ꯑꯗꯨ ꯌꯥꯏꯃ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯤꯡꯗ ꯇꯧꯕ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯄꯤꯛꯑꯞ ꯂꯣꯀꯦꯁꯟ ꯌꯧꯁꯤꯜꯂꯛꯄ ꯃꯐꯝꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯒꯥꯔꯤ ꯑꯗꯨ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯈꯥꯝꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯉꯥꯡ ꯃꯆꯨꯒꯤ ꯐꯖꯔꯕ ꯋꯦꯁꯇꯔꯟ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯂꯝꯃꯤ ꯑꯃꯗꯤ ꯁꯅꯥꯇꯣꯟꯕꯨ ꯃꯍꯥꯛꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯈꯝꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯖꯦꯠꯇꯨ ꯁꯨꯝ ꯌꯦꯡꯕꯗ ꯃꯍꯥꯛ ꯄꯥꯔꯇꯤ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯒꯤ ꯃꯑꯣꯡ ꯃꯥꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯒꯥꯔꯤꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯤꯠ ꯅꯠꯇꯕꯤꯗ ꯃꯃꯥꯡ ꯊꯪꯕ ꯁꯤꯠ ꯍꯥꯏꯕꯗꯤ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯀꯤ ꯅꯥꯀꯟꯗꯨꯗ ꯐꯝꯂꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯟꯅ ꯑꯁꯨꯝ ꯊꯦꯡꯅꯔꯛꯄꯗ ꯒꯥꯔꯤ ꯇꯣꯡꯂꯛꯄ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯤꯠꯂꯣꯝꯗ ꯐꯝꯂꯝꯃꯤ, ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯅ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯐꯝꯂꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯅ ꯈꯟꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯗ꯭ꯔꯣꯞ ꯂꯣꯀꯦꯁꯟ ꯑꯗꯨ ꯀꯤꯂꯣꯃꯤꯇꯔ 7 ꯂꯥꯞꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯃꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯣꯟꯅ ꯅꯨꯄꯤꯗꯨꯗ ꯅꯨꯃꯤꯗꯥꯡꯗ ꯑꯁꯨꯛ ꯊꯦꯡꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯤꯔꯤꯁꯤꯕꯨ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯉꯝꯗꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯃꯠꯇ ꯇꯥꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯅꯨꯄꯤꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩ"꯫ ꯃꯗꯨ ꯇꯥꯕꯗ ꯁꯅꯥꯇꯣꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨꯒꯤ ꯃꯤꯡꯁꯦꯜ ꯅꯥꯀꯟꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯣꯟꯅ ꯅꯨꯄꯤ ꯑꯗꯨ ꯉꯁꯥꯏꯗꯒꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯗ꯭ꯔꯤꯕꯗꯨ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅ ꯉꯥꯡꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯁꯅꯥꯇꯣꯟ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯋꯥꯍꯪ ꯍꯪꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯊꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯊꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯔꯕ ꯃꯇꯨꯡ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯉꯁꯤꯒꯨꯝꯅ ꯀꯦꯕ ꯑꯃꯗ ꯇꯣꯡꯂꯛꯂꯝꯃꯤ"꯫ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯅꯥꯇꯣꯟ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯤꯕ ꯑꯀꯤꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯃꯍꯥꯛꯅ ꯐꯥꯊꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯊꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯊꯧꯔꯒ ꯁꯅꯥꯇꯣꯟꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯑꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯝꯃꯤ꯫ ꯁꯅꯥꯇꯣꯟ ꯀꯤꯅ ꯀꯤꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯒꯥꯔꯤ ꯑꯗꯨ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯜꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯊꯪꯕ ꯈꯨꯠ ꯑꯗꯨ ꯍꯥꯏꯒꯠꯂꯝꯃꯤ꯫ ꯁꯅꯥꯇꯣꯟꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯒꯥꯔꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯁꯤꯟꯅꯔꯒ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯒꯤꯗꯃꯛ
ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯁꯅꯥꯇꯣꯟꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯍꯨꯠꯇꯨ ꯍꯦꯛ ꯍꯥꯏꯊꯕꯒ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯐꯝꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯇꯨꯅ ꯀꯨꯏꯔꯩ ꯂꯩꯇꯨꯅ ꯅꯥꯀꯟꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯁꯅꯥꯇꯣꯟ ꯌꯥꯝꯅ ꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯗꯨꯗ ꯊꯨꯅ ꯀꯥꯈꯠꯇꯨꯅ ꯃꯌꯨꯝꯗ ꯌꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯤꯕ ꯁꯅꯥꯇꯣꯟꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯥꯡ ꯊꯪꯕ ꯂꯝꯕꯤꯗ ꯉꯁꯥꯏꯒꯤ ꯃꯥꯡꯈꯤꯕ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯣꯟ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯃꯤ ꯃꯍꯥꯛꯅ ꯈꯥꯝꯕꯒꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇꯨꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯍꯥꯏꯕꯗꯤ ꯚꯨꯠ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤ ꯁꯅꯥꯇꯣꯟ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯚꯨꯠ ꯑꯗꯨ ꯇꯛꯈꯥꯏꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯡꯅ ꯊꯧꯖꯤꯜꯂꯝꯃꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯡꯒꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯌꯥꯡꯅ ꯁꯅꯥꯇꯣꯟꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯗꯣꯃꯤꯇꯔꯗ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯗ ꯑꯗꯨ 80 km/h ꯍꯦꯟꯗꯣꯛꯂꯝꯃꯤ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯃꯍꯥꯛꯀꯤ ꯁꯥꯏꯗ ꯃꯤꯔꯔꯗ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯂꯩꯍꯧꯔꯤꯕ ꯉꯁꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯥꯡꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯌꯥꯝꯅ ꯌꯥꯡꯅ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯣꯟ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯍꯦꯟꯅ ꯀꯟꯅ ꯊꯧꯔꯛꯂꯝꯃꯤ ꯒꯥꯔꯤ ꯑꯗꯨ ꯑꯀꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯅꯥꯇꯣꯟ ꯒꯥꯔꯤ ꯑꯗꯨ ꯕꯦꯂꯦꯟꯁ ꯄꯨꯕ ꯉꯝꯂꯛꯈꯤꯗꯦ ꯑꯃꯗꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯗꯤꯚꯥꯏꯗꯔ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯄꯝ ꯂꯥꯎꯅ ꯊꯣꯝꯖꯤꯜꯂꯝꯃꯤ ꯉꯛꯂꯤꯕ ꯑꯃꯅ ꯃꯍꯥꯛꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯅꯥꯀꯟꯃꯛꯇꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯗ꯭ꯔꯣꯞ ꯂꯣꯀꯦꯁꯟ ꯑꯣꯏꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯂꯩꯔꯝꯃꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯅꯥꯇꯣꯟꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯆꯦꯟꯊꯣꯛꯂꯝꯃꯤ ꯃꯌꯥꯝ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯣꯛꯂꯕ ꯁꯅꯥꯇꯣꯟꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯤ ꯑꯗꯨꯝ ꯎꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯁꯅꯥꯇꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯨꯡꯗ ꯁꯅꯥꯇꯣꯟꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯊꯕꯛ ꯇꯧꯔꯤꯕ ꯅꯔꯁꯁꯤꯡ ꯑꯗꯨꯗ ꯌꯥꯏꯃ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯁꯅꯥꯇꯣꯟꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯔꯁ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯁꯅꯥꯇꯣꯟꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯌꯥꯏꯃ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯝꯃꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝ ꯑꯗꯨꯗ ꯌꯥꯏꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯌꯥꯎꯔꯝꯃꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯃꯛꯇꯗ ꯄꯨꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯌꯥꯏꯃꯗꯤ ꯑꯦꯛꯁꯤꯗꯦꯟꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯃꯈꯣꯏ ꯅꯨꯃꯤꯠ ꯑꯗꯨ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯔꯕ ꯃꯇꯨꯡ ꯌꯥꯝ ꯍꯔꯥꯎꯅ ꯀꯦꯕ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯀꯦꯕ ꯑꯗꯨ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯌꯨ ꯌꯥꯝꯅ ꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯇꯥꯕ ꯇꯧꯗꯨꯅ ꯑꯁꯨꯝ ꯊꯧꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯗꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕ ꯈꯔ ꯊꯣꯛꯂꯛꯈꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕ ꯊꯣꯛꯅ ꯁꯨꯝ ꯊꯧꯔꯤꯉꯩꯗ ꯒꯥꯔꯤꯗꯨ ꯈꯪꯍꯧꯗꯨꯅ ꯅꯥꯀꯟꯗ ꯂꯩꯕ ꯗꯤꯚꯥꯏꯗꯔ ꯑꯃꯗ ꯊꯣꯝꯖꯤꯜꯂꯝꯃꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯅ ꯍꯤꯡꯍꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯒꯥꯔꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯁꯨꯏꯁꯥꯏꯗ ꯇꯧꯈꯤꯔꯝꯃꯤ ꯁꯅꯥꯇꯣꯟ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕ ꯑꯃꯅ ꯌꯥꯏꯃꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯆꯦꯟꯅꯔꯤꯕ ꯌꯨꯉꯥꯎꯕ ꯀꯦꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ ꯁꯅꯥꯇꯣꯟꯒꯤ ꯃꯌꯥꯝꯕ ꯁꯅꯥꯍꯜ ꯑꯣꯏꯔꯝꯃꯤ ꯁꯅꯥꯍꯜꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯅꯥꯇꯣꯟ ꯍꯥꯟꯅ ꯈꯪꯂꯝꯗꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯁꯅꯥꯍꯜꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯛꯈꯤ ꯁꯅꯥꯇꯣꯟ ꯑꯁꯨꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯛꯈꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯒꯥꯔꯤꯗ ꯈꯥꯝꯂꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯩꯈꯤꯗ꯭ꯔꯕ
ꯌꯥꯏꯃꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯅꯥꯇꯣꯟꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯁꯅꯥꯇꯣꯟ ꯍꯤꯡꯕꯗꯤ ꯍꯤꯡꯍꯧꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯒꯥꯔꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯧꯈꯤꯗ꯭ꯔꯦ, ꯃꯔꯝꯗꯤ ꯅꯨꯃꯤꯠꯇꯨꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯒꯥꯔꯤ ꯊꯧꯕꯒꯤ ꯄꯥꯡꯒꯜ ꯂꯩꯈꯤꯗ꯭ꯔꯦ꯫